Rishikanta ki Mihatta Chennabasing Puthoktuna Cherak Pibiyu Haina Jac Maikeidagi Phongdorakli Mihathi na hatpi kraba Rishikanta ki Mihat ka mari leinana sem kiba Jac convener Pradip Luang na thadorakpa Mihat asi Phongdorakpada Mihat asi NIA da sinnaduna thigat hangadabani loinana amuk khana pamdaba thodok asigi manaba thoktanaba lengaki Maikeidagi hotnagadabani misi asigi achumba langla langjin Puthoktuna maral leibasing Cherak Pidrabadi miyam ki oiba ihau haurakkan haiba wafam thamlaki nakal amarobda Sugnu Assembly constituency ki MLA Kangujam Ranjit Singh na Phongdorakpada chahi ama fazalaklaba PR government na chingi lamsingda khutlai matik chana paiba militant sing na free movement tawduna leibada yengduna leisiliba si maitei singbu muthatna hotnaba India lengak na su sawatlabra haiba wahang hangki ngarang thoning daba thogo ngarang January ta kun ga mathoi 2026 numit asida yamna lebak thiba thoning daba thodo akogi inongnupa manglampham Rishikanta bu yam tamthina hatopi kibagi semjariba ngasi asigumlaba JC asina thamjariba wafam singdi asiba hakchang leibak mayam khangna atubada puthokpiyo maral leiba mihat pasing atubada dandi pibiyu hairiba case asi akoi NIA da atu matamda pahen biba pame aduga PR lengak si leiraga akoi khara safara adra IDB sing mayumda hanjilakna leiba ki rangje tang taba amala abra haina khanjiraga asi kumlaba lamen tumenba kuki khulai paiba singbu nongmagi trigger thingba ngamdragadi yam thuba matamda PR lengak sina popular government amada lengak si sinabiyo hairiba wafam sing asida karigumba government na atubra thabak onthoraktaba targadi akhoi manipur da leiriba sesho singa loinana akhoi akan khongjang changsilakani habesai ngasigi JC gi mihut ama oina aina mayam amsu yauri even aigi kendra maktada mi kunthani phugi matakta handagi landuda iramda bijati kannabri na thu mayam do gas pansal lakana madu da ngangna bada aisu aimoda so awahaba mu oirabani adu chingdana karigumba makhan amatagi sigumba adi ain na yadaba lo na yadaba khulai paiba haigadra kun mayam na hena uri dungai hujiti social media gi matamni sida kari tawre aswaida kari tawre si adi Delhi da kaidore America da kaidore si second amada khangar matamni akoi gi ching da leriba handak matada New Year gi Christmas gi moi gi Christian dharma gi chata moi gi adugum bodu mitaga si nisata tai cha salle raga maduda nupi akoi gi kari haini saduna tawriba maduda khula inulai Puthoktuna he open permit phangaba adagi government gi security gumbalo open fire ga chapa ya ba dum makhan gi khulai automatic rifle adagi insas adagi AK na singba fire na maduda nongmai gap tana khotnu tawrun mayam uriba sida na tana hujik chingda operate tawriba singse freely moibu chingda freely thadokkiba adi wadiba noina apamba tawningba taw karinta duda koida athingba piroi haba matagum chingda khulai paiba mayam ama free da thadoise masi hek chingdribo kaidi manipur ji asigi aigi kendra da satari bisa gumba Rishikanta gi sigumba case kaya tholakini aduna aina hangninge Bharat Sarkar da aduga media kuthang da honorable governor so ina thamjani base chahi ama phajal aba president rule Bharat Sarkar gi makha da chalai riba sarkar sina kari gi no ngasi bhawda armed forces special power act leriba chingi area da leiriba khulai paiba yamna sophisticated haidi matik chaba yamna powerful khulai paiga free the movement tawise hajanda na thadoga thami base base maitai akoi si pulak hananaba honaba the government of India suna chobe agency ama oibuga loinana base thawaina plan tawrabra gari maram gino amu hanjalabda tamdana free da adi gari gumbanta tawba yadaba chingdana free da noina tawniba taw habigi mo da thadoi bise masigi behind the agenda se masigi behind the kari agenda lagi bise ai Bharat Sarkar da gi amadi governor gi leriba present government si da answer pamin